Satrana oza phuba yaningde haibasida convention pangthokre. Ngarang Lilong Haurebi College Alumni Association na sinduna satrana oza phuba yaningde haiba thimda nongmagi oiba convention ama college asigi multipurpose hall da pangthoki haire. MD Nasir Khan President Lilong Haurebi College Alumni Association na preside tawkiba duga MD Abdul Hasim na moderator waiduna pangthokiba ngarangi convention aduda masak nairaba miyoi kaya na topic asigi matangda wafam kaya thamnakraba matungda warep kaya su lauke. Haukiba July tarukta Lilong Haurebi College ta lamhen tuhen ba secretary khara amade makoibu support tauba gengkhutpu khara na college asigi principal amadi wazada atamna khut tharambagi thokdok adu ngarangi convention na mot amato waina condemn tauke. Wazada khut thakiba mara leiba secretary mari finance social and culture magazine amade debate and extension secretary sing athuba matamda mari leinaba authority na logi oiba amade religious ki oiba action lawanba asiguma thokdok asida college asigi oza sing staff sing amade mahiroi sing na mara leiraba secretary sing asida support tauba yawram labade makoi sing adugi mathaktaso mari leinaba authority na logi oiba action lawanba ne karigumba asiguma thokdok asi amugan na college asida thoklakpa tarabade maduta senariba student union natraga mahiroi sing adu khudakta college asigi authority na Manipur University dagi registration kagan bada natana college asidagi su mahiroi oibadagi tanthokpa asine college asida tamliba mahiroi singna karigumba college asigi authority na mahiroi sing de piriba uniform ge chana kanglon sing mapung phana indrabade mahiroi adu college campus ta sangandaba duga karigumba mahiroi singna chada 75% gi changda class yaudrebade Manipur University na lauba exam sing thahandabaga loinana student union gi election dasu candidate oiba yahandaba maral na mapot pharaba mahiroi marina oza sing amadi miyam khangna print amadi electronic media da lale haina numit mangani gi manung da sengdokhan baloina na college asida mamal yam laba property kaya amanga ta thogan duna mangan khiba du amuk singan bai na su yana khi haire ngarang gi convention adu da desam headquarter amamso headquarter PSO headquarter IDO Lilong LSO HYC CMDO hairiba singasina saruk yakhe